Leibak asigi khangatlaba district chahum nifu tareta TB laina hanthananaba amadi masidagi mi sibagi chang hanthanabagi pandamda kendra lengang na paikhatpa numit chamani chupna chathagadaba campaign ama Thoubal district sesu ngasidagi district asigi deputy commissioner ahanthem subhasna mobile medical vehicle lamthaduna hawdokre National TB Eliminating Program Thoubal Center na sinduna Thoubal DC gi conference hall da pangthokpa hawdokpagi thauramda Deputy Commissioner Thoubal Ahanthem Subhas, Chief Medical Officer Thoubal Dr. Y. Nokul, District Malaria Officer Thoubal Dr. Lalit Kumar na mathang sitna athoiba mithung thauram mapu amasung akhanaba mithung oina saruk yaki. Hawdokpagi thauram aduda nungi oina warol piraduna District TB Officer Dr. Y. Samin Hai, WHO na lakliba kumja lisingani kuntrada malemgi laimaidagi TB laina chada marifu hanthananaba amade laina asina shihanba migi masing chada marifu tara hanthananaba thamliba pandam adu India government na chahi manga ngankhatna pangthoknaba pandam thamli numit chama chupna chathagadaba campaign asigi maruoiba pandam de TB laina naraba mioi sing paktaknana test tawduna masak khangdokpa makoibu matam chana treatment piba TB laina na naraktanaba cheksin thorang lokhatpana chingba thoram sing yauri akoi intensify ba campaign ama daga le ko haitare ko akoi district kada akoi death rate yang wangba adigi koi testing rate nemba ko adigi incidence rate yang wangba prevalence rate yang wangba district lady aduna akoi intensified campaign se akoi target selection ko matungina 347 district all over India nationwide oina 347 district 100 days of campaign se akoina tawzagadori tawzabasida akoi Manipur gi oina 6 district agalak khada yawe 6 districts da akoina Thoubal jo akoi campaign sida participate tawraga 100 days campaign tawzagadori campaign asigi manungda akoi gi main objective ti main campaign sigi main objective early detection of cases early detection tawba adagi death rate reduce tawba aduga prevention of new cases koi new case prevent tawnaba aduna koi program sigi kano sida koi district la laiba koi Thoubal district la village ma'am sida koi health facility ma'am sida koi na yawra ko health facilities CICD PACD koi kan si armsu Ayushman Arogya Mandi su yawra ko koi na camp ma'am 100 days the camp ma'am pham da sinja dori ko camp sigi manungda koi na tawzo ise screening testing tawgadi ko screening testing tawgani aduna sumaina screening testing taw matungda manung sida akoina target tawdwe population se akoina vulnerable population high ko vulnerable population ngasigi campaign hawdokpaga mari leinana Deputy Commissioner Thoubal Ahanthem Subhas na hai ngasidagi hawraga numit chamani chupna chathagadaba campaign asi maruoina India government na lakliba kumja lisingani kunmanga da thamliba pandam haibadi TB laina narakpa migi masing hanthananaba amasung masina sihanbagi chang hanthananabagi thamliba pandam adu fangnanabani laina asi pakpra haina yariba makhai mi masing yamna test tawthokpa laina asina naraba mioi singbu hidak langthak amadi balance diet matik chana pibana chingba asi campaign asigi maruoiba thorang ni haina mahakna makhatana fongdokhi Thauram adugi saruk ama oina Deputy Commissioner Thoubal Ahanthem Subhas na luchingduna TB laina muthatnabagi wasaksu lawminaki ngasigi thauram aduda National TB Eliminating Program Thoubal Center gi coordinator Thongam Stephen staff sing amadi asa worker sing su saruk yaki sukui rabagi no sing asi bokta pe eliminate to bongam daba da somdadi India government ki di TB mu Bharat 2025 ta oine na nautho leigrabani adubu sum aikoina mamang su sumu da aikoigi normal program oine de dum changchan badubu hojikti amna kedang intensify toraga magi 2025 ki kenoji yapunina 100 days ama sida program ama toraga aikoigi district sida su aikoigi hauri ba area se phukatna baina torpa kenone campaign sigi maru eba goal ngasa hai kre aikoigi anova case aikoigi detect tongna bokna ba detection se test over handling detect over ni koi na test sudau to draga detection le roi le train lokop le ne badu detection le koi lising manga to bada lising dra to bada ama khak phang ha ga di ai gi kilo do khari ne badu lising ama khak jam khak to bada ama khak phang e di ya dam ni na he na detect tong na bo na ba then amu ai koi gi ngasa ha gi ba tv na ga le ba sing do ma gi death sihandana ba ngasa gi nutrition supplement hidak pi za ba khak na ya da masa kalhan ba ma Naibadina aikoigi food supplement na pibay diksay mitra ga tawriba sigumba mayam si yam darkar taba then
Sri Subakumar Memorial Trust na Wangjing Women and Girls Society WWGS Takwa Club Tentha amadi Indian Doctors for Peace and Development IDPD ga khutsamnaduna Takwa Club Tentha gi campus ta nongmagi oiba free medical camp pangthokre ngasigi camp aduda tongan ba hospital gi doctor Nipal na general medicine gynecology dermatology pediatrics amadi psychiatrist na chingbaga mari lainaba miyoi chahumlom layengkhibaga loinana hidak langtak singsu lemna pikhi ngasigi medical camp aduga mari lainana hana minister oramlaba Dr. Moirangthem Narana Fongdorakpada chahi helaklaba tangdu laitadraba miyam wanaraba tanja asida asigumba free medical camp ama pangthokpiba asi yamna nungaiba fawi hairaduna ayingba matamsu oirakpana angang amadi ahansingda tongan ba anabasing mayoknarakpa maramna masigumba camp asi yamna toina tawhaningi haiki kharabu toina tawhaningi yakti anan egi taraptagi kungangoi bakala live patients medical staff from different sources voluntarily mayam sigi mating pangla lakpiriba damdagi kangin anjalakwa angang singi laiho ko bokop laina makal mathel lakpising si mayu unnabu honabada sumba venture amatawasi value wise sigi event si yang samaj kanaba sumba so called voluntarism asida khare hena hawai yaw kun harochi aina ini tarapti thakachari usumba health camp si yaragadi men sindi lambi kangu su sahi manunga monir tang ju to ya kale jam to no honasi aina api to yani usumba camp si mafam chana matam chana khartoina to bangambo biyo aina I haisi Sri Subakumar Memorial Trust Karanjit Laisramna haikibada Manipurda hausik oriba phibam asida awaba taraba singi yenglaga mahaki laikhidraba apokpagi mingda hangliba trust asina Thoubal district ki tongan ba mafam singda free medical camp asi pangthokpa horakpani haiki mahakna makhatana hai hospital da chatuna layengba ngamjadaba financial problem leiba amadi IDP singi awabada mateng pangba oina camp asi pangthokpani hairaduna Asian Hospital Rims Jennings ki doctor singna miyoi chahumlomda layengduna khudong chaba pikhi masigi koina one day gi free medical camp sinje je igi let father hai tare ko Laisram Subakumar Singh Memorial Trust ta koina ano boina trust ma hang jagi ba da kogi Manipur gi hojiki situation gi matung inda awa ba kungda lainari ma mayam je thengna base kamaina ko address tawni na khan bada aina free medical camp je koi jaga Thoubal district ki mafam da ko free medical camp khar tawri tawbachda kogi responsible lai responsible la ko jo kogi financial condition yarakta ba mayam thengna ko jida trustee ke tanara ga hai tare Laisram Subakumar ki moinda sumaina kogi medical camp je tawraga awa ba khitang da jum saruk yana ba hai tare ko mogi financial problem lai ba doctor chat pangamakta wa adu IDP kogi internal displaced person lai ba mayam je koina kamai tawna sigi medical camp je kana ba phangan ba sigi pandam jene Asian Hospital ki doctor yauri Rims ki doctor yauri Jennings ki doctor yauri doctor je kogi pedia ki doctor lai dermatologist ki doctor lai gynae ki lai psyche ki doctor yauri aduda hadi kana ba masam sai chana ba hai tare mai nine jaba daga ba doctor jing da changbi changal laga dum free of course na tani tawse free ju hai jam ni ko aduda hidak su koina site gi hida dum langa dum hida dum bi patient jing da adu moi da ju gi hidak phangni phangoi hai gi jingdam ju le ro da hidak dum on the spot bi na lying chatha Ruda Academy Thoubal na sinduna numit ini chathagadaba marirak suba Science Arts and Crafts Exhibition 2024 ngasi Thoubal College mayada leiba school asiki complex ta pangthokre Thauramadu College Development Council Manipur University ki Director Professor N Mohila Maitaina athoiba mitung oina saruk yaki Thauramgi athoiba mitung N Mohilal Maitaina ribbon kaktuna numit nini chathagadaba exhibition adu hawdokhibaga loinana mahairoi sing hangliba department kaya gi stall singda koina chatuna yingsinki School asida tamliba mahairoi singna puthokpa makhal makha kaya gi innovative oiba science ki oiba model kaya utpa stall singi mathakta relief camp ta leiriba inmate singi yauna khutsa haibagi problem kaya su puthoktuna utki
Khongjomda leba Dr. Pratita Charitable Hospital and Research Institute na sinduna mafam aduda lemna ana layang bagi camp amasu pangthoktuna makhal makha kayagi laina layong sing layong ki amadi Scarlet Eye Care and Contact Lens Clinic Thobal nasu lemna mit layang bagi camp amasu pangthokki Athoiba mitungi warol piraduna en mohilal na hai Ruda Academy na tungda horakadaba amadi horokliba angang singbu mapung phaba amamam oina hotnariba khongthang sing angang singda leiriba talent sing yamna thagatladuna angang singda leiriba makhogi creativity sing adu pungning thogatpibo oina asigumba exhibition asi shinba mathau tai haiki We will not leave until you are going to stop taking our lives. You leave me no choice. We are not afraid. Our children have nothing because of you, and we will not live until this injustice ends. Ngan thorakliba numidang wai haina mingthonba YVU Thaubalgi CEO Tikendrajit Akoijamna iba lairik ama ngasi haunabi matung ina Manipur Language Advisory Board Sahitya Academy New Delhi gi former convener Professor Huirem Bihari na Thaubal wangmataba chingya da leiba YVU bhavanda phongkhre Thauramatuda Manipur Language Advisory Board Sahitya Academy New Delhi gi convener Professor Huirem Bihari Manipur Sahitya Samiti Thaubalgi President Retired Wing Commander AK Devendra amadi Quad Writers Moirangi President Salam Tombana Athoiba mitung sing oina saruk yaki Thauramgi manung channa Athoiba mitung amadi miyamna mamang chahigi May 3 dagi chatharakliba Kanglupki irang asida laikhidraba athoba singi mafamda minute ama tumina leptuna ikai khumnabu utki Tikendrajit Akoijamna iba wareng lairik ama saireng lairik ama amadi Jennifer Kauba novel ki lairik ama phongkhraba matung ngasi marisuba oina phongliba lairik asigi matangda Quad Writers Moirangi President Salam Tombana lairik masak taki